Arambai Tengol Kulai Thadokre, Kuki Singna Amuk hana Landaraklabadi Arambai Tengolna, Touningba Toubada Yanakhre, Kulai surrender Torokta Sing action Lauragani, Police. Manipur Togliba Iranga Sigi Manungda State Army Singdagi, Lutau Kiba Nomai Sing, Numitarit Nigi Manungda Pikalaknaba, Governor Azay Kumar Bhalana Kangan Kibagi Matung Ina. Ngasi Arambai Tengol gi volunteer singna Hanba Manipur Rifles talaktuna Kusu Kulai Lengakta Kusinakre Kuki Sing Maiteda Amuk hana Landaraklabadi Arambai Tengolna Touningba Toubada Lengakna Athingba Pidaba Haiba Wafamda Yanaba Purakre Haidi Ngasi Nungtil Pung Khara Helakpa Matamda Arambai Tengol gi Lusingba Sing Yauna Tengoloi Sing Hanba Manipur Rifles ki kem talaktuna Kusu Kulai Sing security da Kusinaki Arambai Tengol gi Maikeda gi Kulai Sanigani Pumathoi Kusinaki Bagaloinana Atai Polam Kyasu Yauki Haidi Kulai Kusinaba Lakiba Adu Arambai Tengol gi PRO W Robin Amasung Central Military Police ki Commissioner Munindro Mangangna Lusingduna Laki Kulai Sing Pisinaru Raga Tholakpada Paumi Singna Hangba Wahangda Arambai Tengol gi CMP gi Commissioner Munindro Mangangna Phongdokibada Ngarang Governor Azay Kumar Bhalaga Unabada Kuki Singna demand Tauriba separate administration Piroi Haibagi Thazaba Pirakpaga Loinana Manipurda Santi Hanjlakna Bahotnabada Arambai Tengol gi volunteer Singna security da Mateng Piba Haiba Wafam Sing Yanaba Puraki Masida Natana Manipur gi Loijing Loya da Lairiba Kul Singi Kunja Sing Amadi Yum Singbu Central Force Amadi State Force na section ngak senduna thamgani haiba wafam su yanaba puraki mahakna makha taaduna hai governor ka unaki baduda Arambai Tengol na khulai sing pikhalakraba matungda karigumba Kuki singna maitei singda amadi maitei gi khul singda amuk hana landa satharakpa tarbadi makha tana Arambai Tengol na masibu ngak thokchanaba angamba thabak lokhalakpada lengakna ayaba pigadabani haiba wafam thamkibaga loinana governor nasu masida thazaba piraki loinana Arambai Tengol yauna khul ngakpa singda General Amnesty Piba Haiba Wafam Dasu Ayaba Piraki Arambai Tengol gi Oiba uniform da Sathok Sasin Toubada Athingba Pidaba Amadi Karigumba Wathok Amata Lehendaba Haina Su Yanaki Haina Mahakna Makha Tana Phongdoki Arambai Tengol gi Maikaidagi Ngarang Governor da Pisin Kiba Memorandum Aduda Yauriba Point Singda NRC gi Hojik Sathariba process asi Miyam da Kadai Fawba Yaure Kari Khongthang Lokhatli Haiba Adu Mayek Sengna Khanganba MLRN LRX Hemtoknaba Wafam Amadi Manipura poppy cultivation gi thabak pumthing thingnaba athuba matamda sabsaba thabak lokhat piba haiba wafam sing asida yanaba puraklaba matung ngasi Arambai Tengol gi maikaidagi khulai sing pikhatpani hainasu mahakna phongdokhi Arambai Tengol gi maikaidagi khusinarakiba khulai sing adudi 303 rifle insas SLR single barrel double barrel tube pipe launcher carbine AK rifle amadi masing yamlaba nomai maru sing yauri masida natana headgear bulletproof jacket boot camouflage ki pizol sing su yauri khulai sing adu Arambai Tengol gi volunteer singna DI tata ahum romda haptuna Manipur Police Commando singna section nangak selaga puraki loinana Arambai Tengol da khulai sing pisin balak paduda masing yamlaba maira paibi ima evel sing su saruk yaki amaromda Arambai Tengol gi maikaidagi khulai sing pikatpa lakadaba asigi mangjongna Imphal gi maruiba mafam kya da security singna chaithoktuna akanba section thorang sing lokhatki ahanba Manipur Rifles ta paumi sing sangna bahotnabada nopok thangba geta No photography haina iraga theatuna thamlamba thengnaki panba yabadi tha asigi mapanda CM pham thadokibadagi Manipur da president rule thamkraba matung tha asigi kunda governor Azay Kumar Bhalana sing amasung tamgi naha singna state army dagi lutaukiba nomoi sing numit 8 ni gi manungda pikalaknaba khangan khibani aduga chief secretary nasu khulai sing hana pikalaklaba matung National Highway Sing Hangna ba thabak lokhatkani haina phongdokpa laikhrabani nakalamaromda Manipur Police Control Room na thadorokpa cherolamada ngasi ahanba Manipur Rifles ta nomai chani ga nifuga taruk surrender torokpaga loinana sing amasung tamgi district kharagi mafam singda nomai humfuga mathoi surrender torokhi hairi numit tare ni asigi manungda khulai bikhalakpada makoi gi mathakta karigumba makalamatagi action lokhatloi adubo hariba matamasi hendokraba matung kanagumba illegal oina lutaukiba nomoi pairamba thengnarabadi makoi gi mathakta logi matung ina sabsaba action lokhatkani hairi Kuki sing khulai surrender Touningdabagi marai haure separate administration yauna demand mari center na thabakta onthoktrabadi khulai thadokloi Kuki village volunteer singi mafam singda maitei sing amuk hana khunda laita hananaba makal amatagi policy yaba ngamloi Kuki inpi
Kukizo Community Village Volunteer Coordinating Committee BBCC Center da lengakta demand mari taladuna hariba demand sing asi thabakta ontok triba fawba khulai surrender toroi haina marai tarokle BBCC Manipurna Center lengakta demand mari taladuna hariba demand sing asi phanglaba matamda Makhoina lengakta khulai surrender tawgani natrabadi ngamloi haina phongdokhibaga loinana Manipurda lairiba tribal community singidamak santi puraknaba amadi security pibaga loinana mausagi punsida hanjinanaba athuba matamda center na thabak lokhatkadabani hairi kumja inglising aniga kulhumdagi me ahumdagi Manipurda violence act tholakpadagi state na sponsor tawba militia group sing amadi atai outfit singna Kukizo community gi mathakta landa kaya leptana sathaduna lakhibani masida government su community asibu ngak senbibagi chapsaba thabak lokhalaktabadagi Tangai fadana Kukizo community volunteers singna khulai pairakibani hairi Center government ta Kukizo volunteer community na taliba demand mari adudi Kukizo tribal sing taba mafam singda separate administration union territory with legislative power ama semgadabani Kukizo area dagi Manipur police lokthokadabani Maitai group singna lut tawkiba nomai sing mapung fana surrender tohangadabani amadi Kukizo village volunteers singbu protection pigadabani haiba demand sing asini Governor Ajay Kumar Bhalana illegal arms sing surrender taroknaba appeal tawkiba wafam committee asina taramna oi adubu makhoina taliba demand sing mapung fana phanglaba matamda state asida matam kuinagi santi lehananaba amadi security gi yenglaga khulai thadokpa haibasi aikhoisu yagani demand sing pirabadi aikhogi pandam soidana maki fangani haibasi committee asigi achelpa thajabani haina su phongdorakli amaromda Kuki NP Tengnopal district ki maikaidagi chingi mafam singda maitai sing amuk hana khunda laita hananaba thabak amatagi policy Kuki miyamna yaba ngamloi separate administration ama pidriba fawba Kuki volunteer sing faba punba yaroi amadi khudaktagi Tengnopal district tagi police commando sing lokthok khigadabani haina governor Ajay Kumar Bhalana cherol piduna taksin khre Kuki NP Tengnopal kit ki maikaidagi ngasi governor da pisin khiba memorandum aduda chingilamda maitai sing amuk hana khunda laita hanana satharakpa makhal amatagi policy Kuki miyamna yaba ngamloi karigumba force season aduna karigumba pamdaba policy asi satharaklabadi Kuki singa leijabi thakta thengnagani Kuki singi tokhaiba administration ama lehendriba fawba Commission amatana natraga court amatana Kuki village volunteers singi mathakta legal action lawba amadi faba punbagi thabak chathaba yaroi Nakal namatagi oiba state lengakna sogatpa majority maitaina Imphal da laiba Kuki singi lanthum luttau badanatana yum kai kaya mai thaduna amang ata thoan khibani Majority community na letana Kuki miyam da attack chatharakpadagi Kuki miyam ngak senanaba amadi aikhogi ipa ipuna thambiramba lam kanjanaba Kuki singna village volunteer sem khibani amadi ngasi fawba maitai singna Kuki singbu Imphal da natraga tampakta amuk hana halakpa ngamdanaba ngasi fawba thamli maramasina village volunteer singbu phaba punba amadi makhogi mathakta legal action lokat piganu hainasu governor da taksilli memorandum aduna makha ta aduna hai sahi kyagi mamangdagi Manipur state police commando singna tribal miyam gi mathakta miot minai kya sathaduna lakli handakta commando singna Kuki misam naha ani hat khibaga loinana kumza inglising aniga kulumdagi me ahumdagi irang asi hek horakpadagi Tengnopal district ki more amasung Sinam village ta nomai kapsinduna miyoi kaya asok apanang hanbada natana school yauna yum kai kaya tumna mai thaviki community singi marakta communal oiba thawong sing state police commando singna sathaduna lakli makhoi leibana aikhogi punsida achauba singna ba ama ohenbada natana aki akhang phok halle maramasina Tengnopal district ta santi puraktuna mausagi punsida hanjilakna ba amata ngaraba lambidi State Police Commando sing khudaktagi Tengnopal district tagi lokthokhiba sina oigani hainasu governor da taksinki memorandum asigi copy sing DC Tengnopal SP Tengnopal 23 suba sector AR gi DIG manga suba ahum suba kunmathoi suba Assam Rifles ki CO sing da supisin ki Kuki militant sing na National Highway 2 kansinduna saramba bunker sing amadi Kuki nupi sing gi punpham sang thugai khre athingba piruba Kuki volunteer taruk su fajin khre
National Highway 2 Imphal Dimapur Paringi Imphal West District ki manung chanba Kangla Tombi amadi Kangpokpi District ki manung chanba Gampi Phai ani ki marakta lambi saru kaya thachinduna Kuki khulai paiba singna saramba bunker sing amadi Kuki nupi sing ki punpham sing ngasi security force ki kangbuna JCB sizinaduna thugaikre security force na sathakiba drive aduda athingba piruba Kuki masa taruk security force na fajin kiba sing thadok na badabi tawduna Kuki nupi sing na irang haurak Khre Hairi. Power sina high security force ki maikai dagi lan gi matagumna national highway gi lambi gi saruk sok na Kuki khulai paiba singna sajilamba bunker sing amadi Kuki nupi singna khongjang changsinba matamda punfam oina saramba sang sing lokthokna ba mangjong nana kayarak hana khangan khrabasu lokthoktabadagi ngasi ayuk pung mangarom taba matamdagi masing yamlaba security force singna ngak selaga JCB sizinaduna lambigi nakyeta saramba bunker sang sing thugaiduna mangan khibani hairi security force ki kangbuna drive sathare haibagi pau tabdagi Kuki khunja kaya thoroktuna security force ki drive adubu ayet papi na bohona ki maduda miyoi taruk security force na fajan ki hairi fajan khiba miyoi sing adudi jankholun guite gamkho haw songloi hermilan songloi kaimilan songloi janthelan hawkip amadi Luminthang Lufen Kawi, Makoi Taruk Makangpupi district Tagini Hairi, Pawasina Hai Kuki Kunja Khara, Security Force ki Kanguna Fazin Kre Haibagi Paw Hek Tabaga, Kangpopi Dagi Yauna Kuki Nupi Kya Basta, Gampi 5 Hawba Basta Laki, Tungda Fazin Kraba Mio Singadu, Safarmaina Police Station da Kusinakre Haibagi Paw Pongwadagi, Kuki Nupi Singna Safarmaina Police Station ki Geta Thomjinduna, Fazin Kiba Mio Singadu, Kandisanamata Yaudana Tatuknaba Kongjang Jangsin Ki Hairi. Ngasi nungtil pung ani helaba phawada phajan khiba singadu thadoi habagi paw phangba ngamdri Kuki militant singna lainungda phumduna thamlamba khulai kya marum phagat pangamkhre Yangang Pupi Police Station ki manung chana urang pat ki singsang pareng amadi Bazipang village da combined force na operation jathaba matamda Kuki militant singna lainungda phumduna thamlamba masing yamlaba khulai kya phagat pangamkhre ngasi ayuk pung nipan ga mini nifu mangarom taba matamda urang pat ki singsang pareng da Kuki khulai paiba sing sathok sesin tawre haiba paw ama intelligence ki akaknaba paw ama phangwadagi nipan suba maha regiment ki Major Arjun amadi Major Sar Sanjit yauna Yangang Pupi Police Station ki combined team na operation chathaki operation aduda Kuki militant singna achauba polythene khaw kharada masing yamlaba khusu khulai kya yomsilaga lainungda phumduna thamlamba thengnaki khudakta khulai sing adu mai pakna dokthokhi loinana makhatana urang pat singsang pareng amadi Bazipang village na chingbam bafamda combing operation chathaki hairi